Film asigi ahanba sinda highway ama ulai. Highway asida machin manau ani gari thoduna lai. Machin manau asigi mamingde nupa asina Derry kawi. Aduga nupi asina Tris kawi. Makhoi ani asi suti tharakpadagi mayumda halakbani. Tris asi mahaki friend amaga khatnarakpadagi wa ngangdana tuminna famlami. Maram asidagi Derry na Tris ki nuwaitaba wakal adu kauthokinaba haiduna game ama sanarami. Game adudi makhoigi gari adudagi hengatkiba gari singi number yenglaga madugi artha hannabani. Asumna Derry na fagi tawduna gari amagi number yenglaga hari. Gari asigi number gi artha di ivar haibani. Tris nokphet tawduna hari. Nate number asigi artha dudi forever haibani. Asumna game asi Derry na maithirami. Makhoina gari asi tawduna lakpada truck ama makhoigi matung aduda kanna thawgalakpa urami. Truck adu makhoigi gari gi hek matungda yamna kanna horn khonglami. Maduda makhoi anina tunglomda yenglami. Truck adu ubada makhoina kiba ama phawrami. Derry na mahaki gari adu nakanda thaidokuna truck adu hengat kinaba hairami. Truck adu makhoigi gari adugi mamang thaduna thogatlami. Makhoi anina truck adugi number adu yengbada beating you haina irami. Madu uraga chamamnaba wakhalga loinana akiba poklami. Tawdok asidagi Trisna hanagi thokiba tawdok amagi maramda Derry da hari. Highway asida jahi kunumdogi mamangda aigi friend sing susiki. Mayamnadi accident tawduna sikibani hai. Adubo makhoigi asiba haksang sing atudi amata fangkide. Wari asitaraga Derry na khumlai. Oidaba wari ni mado. Kari amata thajarugunu. Wari adu general asigi angang sing highway asida yu thaktuna gari thawdana bahaiduna khalibani. Makhoina asumna laklaga church amagi manakta gari adu khamduna potharami. Aduga church adugi manakta makhoigi matungda tanaduna horn khonglamba truck adu khamduna leiba oi. Truck adugi driver adu su urami. Driver aduna achoba pipe amada potchai khara thadaba su urami. Makhoi anina gari adu thawna yengduna lakpa adu truck adugi driver aduna yenglakpada urami. Maram asidagi makhoi ani hanadagi hena akiba poklami. Makhoina gari adu mafam adudagi yamna kanna thoroklami. Truck adusu thawdoraktuna makhoida tanaraklami. Khara laklaga truck aduna kanna thogalakpa aduda Trisna phone lawthongtuna police ta paw pinanaba tawrami. Adubo laibak thibadi phone adugi battery low oikhiduna police ta paw fawba ngamlamde. Truck aduna tungdagi makhoigi gari aduda yamna kanna thomjilaklami. Maram asidagi makhoigi gari adu highway adugi nakanda leiba lobukta thawtharami. Truck adudi highway aduda thawduna chatki. Makhoi ani gari su sokhaude. Adubo makhoigi gari adudi khara soklami. Derry na gari adugi diki adu fina punsilami. Aduga drista hairei. Aikoi church adugi manakta lona chatuna gari tawribano haina yengruse. Wahai asi taraga Trisna yamna sauna hairei. Kaino nang hairido. Nang ngawrabro thawdok asigi matung asidasu nangna khaliba ado afaba oiro adugi mahuta aikoigi city yogadabasu mayam amu wale city yoraba matungda police ta taktuna yenganse Derry na amuk hairei aikoigi gari asida thomlamliba angawba driver ado lona chatuna yengthunguse mafam aduda mahakna kari tawribano haibado asumna Derry na Trispu themduna yahalami makhoi ani punna church adugi manakta laklami matam aduda mafam aduda kana amata leiramde Makoi anina pipe adugi manakta sangsilaktuna yenglami. Pipe adu lainung lomda yamna luna kumtharami. Derry na pipe aduda nonthaduna yengbada gari amatu uba phanglamde. Manam yamna namthirami. Makoi anina mafam adudagi chatke haina tawbada pipe adugi manungdagi khonjel ama taraklami. Khonjel adu tabadagi Derry na Trista gari dagi torchlight lahollami. Aduga pipe aduda kaptuna yengbada gari amata uba ngamlamde. Maram asidagi Derry na pipe adugi manungda khara changduna yenge haibada Trisna mafam asidagi chatlasi haina yaramde. Derry na kanna haibadagi Trisna Derry gi makhong adu yanduna pipe aduda changduna torchlight adu kaptuna yenglami. Maduda uchi khara khangawdana chenthorakpa ubada Derry na khangduna laurami. Derry na lauba aduda Trisna kiduna Derry gi makhong yalamba adu thadoklami. Derry pipe aduda nanthakiduna amamba lainung aduda tasilami. Trisna Derry bu kuina kaurba matungda Derry na gyan taraktuna khumlai.
Derina haugatuna koyeng yengbada asiba ama fina yomsinduna leiba urami. Madu uraga manakta yamna kina sangsinbada asiba aduna khanghaudana tap launa pairaklami. Deri yamna kirami. Adubo mathona puthokuna asiba aduda kupliba fi adu lokthokpadadi pakhang macha ama siramdana hingna yaurami. Pakhang macha aduna mahaki mabuk aduda yenglami. Aduga karigumba khara hainingbagi maong tawrami. Madu uraga derina pakhang macha adugi fi adu haidokpada mabuk aduda yamna sangna photpagi dakfam leirami. Masi uraga derina khanglami. Madudi truck driver aduna nupa asigi body parts sing asi lokthok matungda amuk photchinduna thamlambani haiba ase. Nupa asina derida karigumba khara hainana bo hotnarami. Adubo haiba ngamdana kudak aduda nupa adu siki. Derina pipe adugi manakta leiriba Trista mahak mapanda thoglaknaba mateng tawru haina hairami. Aduga derina manungda asum yengbada ariba potchai kaya urami. Fotnaba yetum amasung langsu urami. Tanja aduda derigi khongup mari nanthorakpadagi mahakna khongup mari adu punge haina non thabada mathaktagi e drop taraklami. Derina mathakta yengkhatpada asiba mayam ama mathak aduda leirami. Asiba sing adu yengbada Trisna garida wari lirakhiba magi friend sing mangki haiba adusu thengnarami. Asiba sing adu amaga punna phosilami. Asomdana Trisna mapanda gari manakta leptuna highway aduda mi lakpa ngairami. Maramdi mateng launanaba haiduna ngaihak leiraga Trisna lapna truck ama urami. Truck adu ubada mahak kibana tawfam amata khanglamde. Maram asida mahakna garida kakatuna gari start tawnanaba hotnabada gear pan kiduna leirami. Talak asida truck adu mafam adudagi hendoktuna chatki. Maramdi truck adu atopa truck oibana madu uraga Tris ningsa sor chaning tan holami. Trisna gari aduda leiringaida deri lainung adudagi thoglaktuna gari aduda sensilaklami. Maduda Tris yamna kirami. Asumna makhoi ani mafam adudagi gari adu thauduna city tamna lakba horami. Trisna derida lainung aduda nahakna kari thengnarakpano haina hangai. Deri akib aduna maram oiraga masadu tawfam khanglamde. Aduga asumna khumlai. Nangna wari liba nangi friend sing highway dagi maki haibado. Asengba makhoibu yamna sathina hatuna mafum aduda lehawi. Makhoi ani wari sanaduna asum lakpada restaurant amagi manakta yausilaklami. Makhoina gari adudagi kumthabada truck adu church tamna chatkhiba urami. Makhoi ani restaurant aduda sensilatuna restaurant gi owner aduda Trisna harai. Nahaki phone adudagi police call amukta tawge. Asumna hairaba matungda deri kiba fatana wakal amada leiba adu uraga amuk deri da harai. Nahak kari mata kigano. Haujikte kari mata tawraroi. Asumna wari sanaduna phone manakta leptuna leiringaida phone ring khinglaklami. Derina phone adu thangatpada nupi aman harai. Nahakse sibagi matam yamna naksilaklai. Wahi asitaraga derina yamna sauna nupi aduda wahi khara hairaga phone adu thamki. Ngaihak leiraga restaurant asida police su yauraklami. Makoi anina police ta pau tamlami. Aikhoina lakpada ariba church manakta lainung ama lei. Mafum aduda asiba hakchang mayam amsu lehoi. Aduga hujiksu phone tawraktuna aikhoida kihalai. Police sing aduna makhoina tamliba pau adu thajaramte. Tanja aduda restaurant owner aduna laktuna mapanda thoglaknaba hairami. Makhoina mapanda thoktuna yengbada makhoi anigi gari adugi thongsing hangdoktuna manungda yauba potchai sing loina chaithoktuna leirami. Restaurant owner aduna amuk hairai. Nakhoina manungda changkraba matungda misak amana nakhoigi pirol sing asi lokthokuna manam namduna yengkibani. Derina gari adugi manakta chensenduna pirol sing adu lokhatuna hairai. Sir, uredana aikhoigi gari asi su yeng pomnamak asi urabadasu aikhoibu thajadribra. Police sing aduna gari manakta sangsenduna yengbada gari aduda yamna sathiba dakpham ama thengnarami. Maram asidagi police sing deri amadi Triska loinana church adu tamna laklami. Asum lakpada lamkhangda Tris amasung derina mingseldagi police sing adugi gari mathakta kanagumba ama urami. Police sing aduna su makhoigi gari mathaktagi makhol ama tabadagi gari gi thongnawdagi haugattuna yengbada police nupi adu mathakta chingkhatki. Police nupa aduna kannaba haiduna tawbada gari adu hogaiduna makhut ama thingjinlaktuna
पुलिस नुपा अदुसु गाड़ी अदुगी मथक्ता चिंखतुना सिंजंग अदुना कक्तुना हालमी डेरी ने थौरिबा गाड़ी अदुगी मथक्ता गाड़ीगुंबा अमा तारकपगी ममी फंगबदा गाड़ी अदु खामलमी अदुगा पुलिस सिंग अदुगी गाड़ी अदु येंगबदा कांगखोंग चाइदुना लेरमी मखोइगी गाड़ी मथक्ता तारकखिबा अदु येंगबदा पुलिस अदुगी मकोक ओइरमी मखोइ अनिना पुलिस की गाड़ी अदुदा अमुक येंगबदा पुलिस गाड़ी अदुदगी मिहाटपा अदु थोगलक्लमी मधु उरगा मखोइ अनि गाड़ी अदु यामना कन्न थौदुना लागलमी असुम लाकपदा युम अमा थेंगनरमी मधुदा मखोइ अनिना मतेंग लौननबा हाइदुना गाड़ी अदु खामलमी अदुगा युम अदुदा चंगलक्लमी युम अदुदा हनुबी अमसु लेरमी हनुबी अदुना नखोइ मफम असिदा करीगी लाकपनो हाइना हंगबदा मखोइ अनिना अखोइ पुलिस ता पाउ अमुक तो फाउगे मफम असिदगी फोन सिजनबा यागदरा हनुबी असिगी मयुमदा हौदोंग मयाम अमसु लेरमी हनुबी अदुना मखा ताना अमुक हंगलई नखोइ अनि नतबा अतोपा कनामता यौरक्तब्रा तांजा असिदा मई मुटखी हनुबी अदुना मपानदा येंगथोकपदा स्केयर क्रो अमा उरमी स्केयर क्रो असि हनुबी असिगी नतलमदे मरम असिना हनुबीना नोंमई अमा पाइदुना थोगलक्लगा स्केयर क्रो अदुदा कापलमी मदुदा स्केयर क्रो अदु पोखाइदुना हनुबी अदुगी मयुमदा तासिलमी हनुबी अदुना मागी हौदोंसिंग अदु यामना नुंगसिजबना खांबा यादना युम अदुदा संगसिनकी अयहाक लेरगा नोंमई कापगी मकोल तारकलमी हनुबी अदु युमदगी थोगलक्लमी असुम नक्सिलक्पदा हनुबी अदु सीदुना मिहाटपा साथीबा अदुना पुथोरकपा ओइरमी मदु उरगा मखोइ अनि सेंथोक्तुना गाड़ी अदुदा काखतलगा स्टार्ट तौबदा गाड़ीगी गियर अदु पानखिदुना थौबा यारमदे मिहाटपा अदु गाड़ी मनाक यौसिलक्तुना गाड़ी ममांगदा काखतुना लेपलमी त्रिस्ना गाड़ी अदु ममांगदा थौबा यादबन मरम ओरगा मतुंग खांगन हनबदा साथीबा मिहाटपा अदु गाड़ीदगी चोंगथदुना ममांगदा लेपलमी अदुगा गाड़ी अदु तमना चोंगसिलक्लमी त्रिस्ना गाड़ी अदुगी गियर पानबदा यारक्लमी मरम असिदगी गाड़ी अदु कन्न थौरक्तुना मिहाटपा अदुदा थोमलमी मिहाटपा अदु गाड़ीना थोंबा अदुदगी लैमाइदा तारमी त्रिस्ना गाड़ी अदुना हंजन हंजन तक्लमी मरमदी मिहाटपा अदु सीरसनु हाइना मफम अदुदगी अनक्पा पुलिस स्टेशन अमदा मखोइ अनिना लाक्तुना मयुमदा फोन तौदुना वारी सानरमी अदुगा मखोइना मयुमदा ओइदबा हाइरमी डेरीना पुलिस स्टेशन अदुदा मिसिंग फोटो मयाम अमा ngasi फावबा थीबा खंगदना लेरकपा मियोइ कया उरमी तांजा असिदा पुलिस स्टेशन असिदा नुपी अमा चंगलक्लमी अदुगा मखोइ अनिदा ममिंग कौरक्लमी मखोइगी ममिंग खंगलंब अदुदा यामना ngakलमी नुपी अदुना मखोइदा हारई नखोइना रेस्टोरेंट दा लेरिङैदा फोन तौरखिबदो अइना तौरखिबनी नखोइगी पुंसी असि नराइबक यामना थीरे अइ फ्यूचर उबा ngami अइना अइगी मंगदा पुमनमक उइ मिहाटपदो अचंबा मी नते साथीबा मिहाटपनी महाक चही कुन हुंदोय खुदिंगी मतुंगदा थोगलकपनी अदुगा मी सादुना कोइचत चतपनी मरमदी मीना माबो चिंगनदना बाहाइदुना मतम अयामदा महाकी ट्रक अदो पुलिस स्टेशन ममांगदा खामदुना लेबनी माना ट्रक अदुदगी कुमथरकपगा पुलिस स्टेशन अदुगे लाइट सिंग मुटले तंजा अदुदा पुलिस गार्ड अमना इमरजेंसी लाइट थालकलमी अदुगा अतोप गार्ड अमना जेल दा थमलिबसिंग अदु चेक तौरकलमी मदुदा मिहाटपा अदु जेल दा लेबा मियोय अमा यामना साथीना हालगा चादुना लेरंबा थेंगनरमी गार्ड अदुना नोंमैना कापलमी अदुबो करी अमता चंगलमदे नाकन अमदना नुपी अदुना मखा ताना वारी लिरमी अइगी मंगदा नखोइ अनिगी मनुंगदगी अमना कन्ना लौरमी मसिना ताकपदी नखोइ अनिगी मनुंगदगी अमदी सोइदना सिरगनी असुमना हाइरबा मतुंगदा नुपी असिना डेरी अमसुंग त्रिस्ता महाका पुन्ना चटनबा हाइबदगी मखोइ अहुम पुन्ना चटनमी पुलिस स्टेशन असिदा पुलिस सिंग मसिंग यांखलक्लमी मरमदी पुलिस स्टेशन असिदा कना चंगलकपगी नोंमै कापलिबनो हाइना मखोइना पुलिस ऑफिसर अमा चेक तौनबा हाइदुना थाबदा मिहाटपा अदुना ऑफिसर अदुदा अटैक तौरक्तुना यामना साथीना हालमलगा मांकी मथंगी सिंदा डेरी अमसुंग त्रिस लेबर रूम अदुदा मिहाटपा अदु चंगलक्तुना अहानबदा नुपी अदुदा फारमी अदुगा मनम नमलमलगा नुपी अदु करीसु तौरमदना थादोक्लमी त्रिसना मिंगसेल अमगी मपादा लेपदा महाकी ममी उरमी मिंगसेल अदुगी हेक नाकंदा मिहाटपा अदु लेरमी अदुबो मिहाटपा अदुना त्रिसपु करी अमता तौरमदे अदुगा डेरीबु फारमी त्रिसना मिहाटपा अदुदा डेरीबु थादोकपियो डेरीगी महुत्ता अइ ओइना पुबियो असुमना हाइजबदा मिहाटपा अदुना त्रिसता येंगलमलगा थोंनाव अदुदगी डेरीबु पुदुना पाइथोकी
ꯇ꯭ꯔꯤꯁꯅ ꯃꯗꯨ ꯎꯔꯒ ꯗꯦꯔꯤꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯗꯦꯔꯤꯕꯨ ꯋꯥꯡꯅ ꯄꯨꯈꯠꯈꯤꯗꯨꯅ ꯗꯦꯔꯤꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯆꯥꯈꯤ ꯆꯍꯤ 16ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯗꯨꯅ ꯆꯥꯈꯤ ꯅꯨꯃꯤꯠ ꯑꯁꯤ 12 ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ 16 ꯑꯃꯨꯛ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ 12 ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯕꯗꯤ ꯆꯔꯨꯅ ꯁꯥꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯂꯧꯉꯥꯛ ꯃꯤ ꯑꯃ ꯊꯝꯂꯝꯃꯤ ꯐꯥꯔꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯎꯠꯂꯛꯏ ꯃꯃꯤꯡ ꯖꯦꯛ ꯀꯧꯏ ꯖꯦꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯁꯦꯝꯂꯤꯕ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯨꯏ ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯐꯥꯔꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯗꯨ ꯊꯦꯠꯄ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯁꯤ ꯑꯇꯣꯞꯄ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯂꯦꯡꯂꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯗꯨꯅ ꯃꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯍꯥꯠꯄ ꯃꯣꯟꯁꯇꯔ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯀ꯭ꯔꯤꯄꯔ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯄꯥꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯕ ꯑꯗꯨ ꯎꯔꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯇꯨꯡꯗ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯑꯆꯥꯛꯄ ꯃꯩꯔꯤꯒ ꯂꯣꯏꯅꯅ ꯈꯣꯏꯁꯥꯎꯅꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ 12 ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯕꯁ ꯑꯃ ꯎꯠꯂꯛꯏ ꯕꯁ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁ꯭ꯀꯣꯠ ꯀꯧꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯊꯟꯇ ꯕꯁ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠꯇ ꯐꯝꯃꯤ ꯕꯁ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯕꯁ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯕꯁ ꯑꯁꯤꯅ ꯄꯪꯆꯔ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯇꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯅꯦꯜꯁꯨ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯕꯁ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯤ ꯑꯁꯤꯅ ꯄꯪꯆꯔ ꯑꯣꯏꯔꯤꯕ ꯇꯥꯌꯔ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯧꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅ ꯇꯥꯌꯔ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯄꯪꯆꯔ ꯑꯁꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯔꯤꯀꯟ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯊ꯭ꯔꯣꯋꯤꯡ ꯁ꯭ꯇꯥꯔ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯌꯥ ꯑꯃꯁꯨ ꯅꯞꯇꯨꯅ ꯌꯥꯎꯔꯝꯃꯤ ꯕꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯔꯤꯕ ꯆꯔꯆ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯁꯌꯥꯡ 200 ꯍꯦꯟꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯆꯍꯤ 200 ꯍꯦꯜꯂꯕ ꯍꯛꯆꯥꯡꯁꯤꯡꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯋꯥꯜꯀꯤ ꯇꯣꯀꯤꯒꯤ ꯃꯇꯦꯡꯗꯒꯤ ꯍꯦꯜꯞ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯂꯝꯗꯦ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯕꯁ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ ꯃꯗꯨꯗ ꯀꯣꯆ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯨꯔꯨꯞꯁꯤꯡ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯂꯝꯃꯤ ꯀꯣꯆ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯆꯨꯔꯨꯞ ꯊꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯁꯤꯅ ꯀꯦꯟꯁꯔ ꯅꯥꯍꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯆ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯀꯣꯆ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁ꯭ꯄꯦꯌꯔ ꯇꯥꯌꯔ ꯑꯇꯣꯞꯄꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯁ ꯑꯗꯨ ꯃꯈꯥ ताना तपना तपना थौबा हौरमी अतोप सिन अमदना जेकना क्रीपर अदु हाटनबा हाइदुना खुलाई अमा सारमी नुमित तासिलतुना बस अदुदा तोंगबी मेंजी कौबी महिरोई अमन तुंबदा मागी ममंगदा अहानबा पार्ट हाटकिबा डेरी कौबनुपा अदु उरमी अमसुंग जेकी मसानुपा क्रीपर न फाकिबा अदुसु उरमी मकोई अनिना मेंजीदा क्रीपर अदु मकोईगी बस असिगी मतुंगदा तानरक्ले हाइना हाइरक्लमी
aduga creeper na throwing star ama makhoi gi bus adu tamna hulakpasu urami tanja asimaktada bus adugi atopa tire ama amuk puncture oiraklami Minjina mangphauna rakpada mahak yamna ngaklami maramdi mahakki mamangda creeper ama throwing star hulakpa aduga chanana bus adugi tire puncture oirakpa aduda bus adu puncture oibana maram oraga driver na mayam pumnamak adu bus tagi kumthana baharami aduga course amada lambida flare thamduna lambida lakpa gari dagi mateng launanabu sohairami bus adudagi mayam pumnamak adu kumthanarami aduga course amana lambida flare sing thamlami driver nupi aduna tire puncture oiriba adu yengbada throwing star amana lengsinduna leiba thengnarami driver aduna throwing star adu lokthokduna yengbada angakpa ama phawrami maram sidagi mahakna course amada throwing star adu yenghanduna wari sanarami tanja aduda flare thanduna lambida thamliba course adu creeper na faduna mathakta pukhatki mayam aduna course adu khanghaudana mangkiba aduda thaudok asidagi makhoi mathong maram amata khangnaramde driver aduga course adugana mairoi sing adu gari da kakatna baharami mairoi sing aduna bus aduda kakatkibaga creeper adu amuk laktuna driver adusu phaduna poki creeper aduna driver adu phaduna pokiba adu mairoi amana uhowi maduda course aduna mairoi aduda hangba matamda mairoi aduna khumlai apaiba sa amana phaduna mathakta paiduna chatki wahi asi tabada mayam asina amata thajabiramde maduda mahiroi asina amuk harai aina haribase asumane aigi imit asina uhubo ado aina haibani kaidobagi oidaba haigadoribano mayam adu mahaki akiba khonjelga loinena hairakpa wahi sing asida mipainarami tanja asida creeper adu laktuna course adu amuk faduna mathakta pukhatke tawbada mahiroi sing aduna yandun thamlami adubo upai lehaude creeper aduna course adusu phaduna poki thongdok asidagi makhoina bus adu pumnamak lok tawduna leirami ngaihak leiraga creeper adu laktuna bus adugi mapandagi munna yenglamnaga chatki tanja asida minji adu tutharami aduga mahaki mamit adu pungngau ngauraklami aduga mamang manglami minjigi mamang asida mahakna lobuk amada strawman ama urami strawman adu creeper ni magi manakta creeper na hana hatkiba dairy adusu isai nganglaga manakta leirami maduda minjina hanglai mafam asida kaidoribano dairy na khumlai mahak asi jahi kunumdoi kudingi tholaktuna lai minjina karigi laglibano asumna hangbada dairy na amuk khumlai mahakna laglibasi aikhoi miyoibasingbu phaduna chaba laglibani matang asidagi minji mangphaunaраklami minjina magi sathiba mamang asigi wari mayam sing aduda lirami mayam aduna minjigi mamangi wari adu thajabiramde minjida power ama yorami madudi khudong thiramdai khudingda dairy amasung angang adu mamit hekta urai atopa sin amadana jek amasung machanupa aduga khulai paiduna creeper adu thirakpada gari amagi manakta yaushillakami gari adu sathina soktuna leiramba adu obada thodok asi creeper aduna thokanbani haiba khanglami gari adugi walki toki da khonjel ama taraklami khonjel adu bus adugi manungdagi mahiroi amana mateng nirakpagi khonjel ne jekna response pibadagi mahiroi aduna police ni haina khanduna hari sir akhoi khudong yamna thibadagi lamkhangda pandun leire sathiba makhalgi sa ama laktuna akhoi pumnamak mathang mathang hatkragani wahi asi tabadagi jek amasung machanapa aduga bus adugi address aduda chatpa horami bus adugi manakta creeper adu amuk laktuna mahiroi nupi ama amuk faduna pukhatke tawbada atopa nupi amana creeper adugi mamitta yochai amana lengsilami creeper aduna magi mamitta lengsinduna leiriba yochai adu yamna kanna honaduna lokthokhlami yochai adu lokthorakpada creeper adugi makok tangkhai amasu yochai aduda yauraklami adubo creeper adu siramde creeper adu mathakta wangna paikhatki aduga ngaihak leiraga bus mathak aduda yamna kanna taraklami creeper aduna tarakpada bus adugi mathak adu hoduna creeper adugi masana masu litharaklami madu uraga mayam aduna creeper adu sire haina khanarami maramasina mahiroi amana creeper adugi masa litharakliba adu paiduna phagi tawrami tanja aduda creeper adugi masa aduna mahiroi adu phaduna makok adu kakthatlami
ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯥꯗꯠꯇꯨꯅ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯄꯔ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯕꯁ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯊꯤꯅꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯀ꯭ꯔꯤꯄꯔꯅ ꯊ꯭ꯔꯣꯋꯤꯡ ꯁ꯭ꯇꯥꯔꯅ ꯃꯍꯩꯔꯣꯏ ꯑꯃꯗ ꯍꯨꯜꯂꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯣꯠꯇꯁꯨ ꯁꯣꯔꯤ ꯑꯃꯅ ꯃꯈꯨꯠꯇ ꯍꯨꯜꯂꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯀꯣꯠꯀꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯣꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯂꯥꯛꯅꯔꯝꯃꯤ ꯑꯔꯣꯏꯕꯗ ꯁꯣꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯁ꯭ꯀꯣꯠꯄꯨ ꯐꯥꯗꯨꯅ ꯄꯨꯈꯠꯂꯝꯃꯤ ꯁ꯭ꯀꯣꯠꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯍꯧꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯦꯟꯖꯤꯅ ꯃꯊꯟꯇ ꯆꯦꯜꯂꯛꯄꯗ ꯖꯦꯛꯀ ꯊꯦꯡꯅꯔꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯦꯟꯖꯤꯕꯨ ꯄꯨꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯋꯥꯜꯀꯤ ꯇꯣꯀꯤꯗ ꯄꯥꯎ ꯄꯤꯔꯝꯕ ꯃꯍꯩꯔꯣꯏ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯕꯁ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯇꯨꯡꯗ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯇꯥꯟꯅꯔꯛꯇꯕ꯭ꯔꯥ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯇꯥꯟꯅꯔꯛꯇꯦ ꯑꯩꯈꯣꯏꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯊꯤꯔꯨꯕ ꯑꯗꯨ ꯑꯃꯠꯇ ꯐꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯕꯗꯒꯤ ꯋꯥꯟꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯖꯦꯛꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯄꯔ ꯍꯥꯠꯅꯅꯕ ꯁꯦꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀ꯭ꯔꯤꯄꯔ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯄꯔ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯠꯈꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯃꯍꯩꯔꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯒꯥꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯀꯟꯅ ꯊꯧꯔꯝꯃꯤ ꯃꯗꯨꯗ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯅꯛꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯁꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥൻ ꯇꯥꯟꯅꯔꯝꯃꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯄꯔ ꯑꯗꯨꯒꯤꯁꯨ ꯃꯁꯥ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯈꯣꯡ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯃꯤ ꯀ꯭ꯔꯤꯄꯔ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯑꯁꯣꯛꯄ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯃꯍꯩꯔꯣꯏ ꯑꯗꯨꯗꯒꯤ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯥꯞꯂꯛꯇꯨꯅ ꯀ꯭ꯔꯤꯄꯔꯒꯤ ꯃꯔꯥꯏꯕꯛꯇ ꯐꯥꯎꯅ ꯂꯦꯡꯁꯤꯜꯂꯝꯃꯤ ꯀ꯭ꯔꯤꯄꯔ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯂꯦꯡꯁꯤꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯦꯛꯅ ꯀ꯭ꯔꯤꯄꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯣꯠꯆꯩ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯝꯃꯤ ꯖꯦꯛꯅ ꯌꯣꯠꯆꯩ ꯑꯗꯨꯅ ꯍꯟꯖꯤन हंजिन थिनब अदुदा क्रीपर अदु सिरमदे अदुगा तुमथकी मरमदी नुमित कुन हुमदोयगी अरोइब मतम अदु यौरखिबना मदु ओरगा मेंजिना हारई क्रीपर असि सिद्रे महाक मतम लोइकिबना तुमथकिबनी चही कुन हुमदोयगी मतुंगदा अमुक हौगतुना लाखिगनी अरोइब सिंदा चही कुन हुमदोयगी मतुंगी सिन उलई मतम असिदा जेकी मयुमदा महिरोइ खरा क्रीपर येंब लांगमी मदुदा क्रीपर अदुगी सरू सयांग खक्तमक लेरमी जेक चही यामलकपन मरम ओरगा अहल यामना ओइसलमले नुमित हुमनीगी मतुंगदा क्रीपर हौगतुन लाकपगी मतम ओइरमी मतम अदु जेकना महाकी खुलाई अदुगा लोइनना खौरांगना ngaiduna लेरमी मरमदी क्रीपर अदु हातुना मचानुपा अदुगी लमन खुमनना बाहाइदुना नुपा मचा अमा यामना कन्न चेलमी महाकना चेलिबा अदु क्रीपर दगी हिंगनना बाहाइदुना चेलिबनी मतम असि अहिंगी मतम ओइरमी महाकना सुम चेलकपदा गाड़ी अमा थौरकपगी मैंगाल अमा उरमी मदुदा महाकना गाड़ी अदु तमना चेलमी मखुत्ता थांग असांग अमसु पाइरमी नुपा मचा असिना गाड़ी मनाक योक्सिलकपगा क्रीपर अदुसु योक्सिलक्तुना नुपा मचा अदु फादुना मथक्ता पुखटकी ngaihak leiraga gari khamduna leiriba mafam aduda mathaktage thang aduga makhut amaga taraklami tarakliba makhut adu creeper adugi makhut oirami sin asigi matungda amuk chahi kun humdoigi matungda ulai police mayam ama truck ama check tawnana ba haiduna leirami truck adu lok tawduna leirami adubo police sing aduna lok adu thugaiduna truck adu hangdokladuna yenglami truck adugi manungda mi asiba hakchang ama yaurami मधु उरगा पुलिस अमन ट्रक अदुगी मनुंगदा अतई करी करी याउरी बगे हाइनि येंगबा चंगलकलमी ट्रक अदुगी मनुंगदा क्रीपर अदुना मखल कयागी लांग थाक्तुना थमलमी मरम असिदगी पुलिस अदु लांग अदुना मरम ओरगा सोक्लमी तंजा असिदा हंटर अमा लाक्लमी महाकी ममिंग शेरिफ देन गवई शेरिफ देन ना पुलिस सिंग अदुदा हाइरई
creeper asina asok apan amadi amang ata kaya thogalabani aina creeper adugi laifam kangi asumna police sing aduda creeper adugi laifam haibada police sing aduna thajarami maramdi sheriff denna creeper adugi maramda yamna kupna khangbana asumna creeper laifam adu tamna police sing adu lakami makoina lakpada creeper gi truck adusu pudun lakami khara laklaba matungda creeper adu laktuna mahaki truck adu police sing adudagi lauthok creeper gi truck adu automatic amagumna matung handuna chatki aduga truck adugi mathakta creeper adu su tonglami creeper aduna paisilaktuna police ama phaduna hatke tawrami atopa police nupi aduna creeper aduda nomoi tamduna kapke tawbada creeper aduna hairi nahak nomoi kaplaklabadi nahak su aina asumna hatkani police nupi adu nomoi kapa ngamdana leppaga lerami creeper aduna police nupa adu puduna mathakta paikhatuna chatke police nupi aduna upai amata leitana yengduna lehawi mathangi senda nupi ama ulai nupi asi ahal khar oirabini mahak yengbada wakal nungai taba malami ahal oirabi nupi asi mayumda macha nupa amaga leiminarami makhoi lau singubana makhoi gi sinpham oirami makhoi paisa nangba imung amasu oirami ahal oirabi nupi asina wakal nungai tabagi maramde mahaka leiminaramba macha nupa adu creeper na fakibagi ningba kaiduna awabagi masak adu maithong asida taduna leiribani film se horakpada ahanba creeper na fakiba nupa macha adu ahal oibi nupi asigi macha aduni haujikti ningba kaiduna macha bu kaina kibagi awabaga loinana hinglibini ahal nupi asina vision ama urami madudi creeper adu mafam aduda lakadore haina maramdi creeper gi makhut nama tatkiba adu farm aduda phumkibana maram oiraga ahal nupi asigi vision asida macha nupa adu laktuna harai creeper mafam asida mahaki makhut adu lowa soidan lagragani maramdi creeper adugi body part amata migi makhuta lehende nupi asina vision adugi pauktak adudagi farm da phomliba creeper gi makhut adu lauthokkalami mathangi senda bike thowa nupa macha khara ulai makoi sing asigi maraktagi nupa amadi yamna thakshi khasi yautaba amasung jiba singbu laknaduna sanabana magi nungai jabo oirami makoi mari adu mafam asida jiba singbu thiduna laknaba laktibani adubo makoina creeper gi truck adu urami truck adu uraga makoina khali madudi truck asigi manakta changbada mi mafam khangdana mangba truck adu oiramgani haina truck adugi manakta kana amata udabadagi makoi mari truck adu yengbani haiduna manakta changsilaklami truck adugi manak yoksilakpaga nupa amana nung ama khunduna truck aduda yamna sauna thomlami maduda nung adu truck adudaki handoraktuna nupa aduda panduna makokta soklami maram asidagi makoina mafam adudagi chatnaba tawbada truck adugi thong hangdoraklami thong adu hangdorakpada makoi marina sangsindunu yengbada truck adugi manungda asiba hakchang mayam ama yaurami madu uraga makoi yamna kirami amasung mafam adudagi chelaktuna bike sing adu thauduna chenarami truck adudagi chen panba ero ama kapthoraktuna thakshi khasi khangdaba nupa adugi makhongda panduna lengsilami mamanaba sing aduna ero adu lokthoknaba hotnarami adubo chen aduna tapna truck manak aduda nupa adu singsinki asum singsilakpada nupa adu truck adugi manak yausilaklami nupa aduna yamna kina harai nakhoi ebi thadoktuna mafam asidagi chatkigano wahi asi taraga mamanaba ama yamna kirakpana mafam adudagi chelami tanja asida creeper adusu mafam aduda laklami creeper adu uraga mamanaba ani adusu mafam adudagi tungtha mangtha chelaklami creeper aduna ta ama puthoktuna nupa ani cheliba aduda hulaklami maduda ta aduna nupa ani adu lona duna phawdoklaga u pambi amada thinduna lerami aduga bike thawduna chenkhiba atopa nupa adusu creeper aduna pairektuna phaduna mathakta pukhalami atopa sin amada ahal nupi aduna creeper gi makhut adu hinglibra haina paiduna yenglami creeper adugi makhut aduna nupi asigi makhutta kanna paisilaklami thawdok asida ahal nupi asi mawong ama tawkhiduna mamit adu ngaukhatuna tuthaki mafum asida sheriff denso laklami mahaknasu creeper adugi makhut adu paiduna yengba matamda ahal nupi aduda tawba adugumna mangonda su tawrami nakalamada edison ko winupi amaga mamanaba amaga yum amada laklami
yum adugi miyoi amata leiba uramde makhoi anina gari manung aduda ngaihat ngaidun leiringaida khanghoudana gari gi mingshel aduda asoko misak ama sensilatuna tuki makhoi gi gari gi mingshel adu ina pungang nganglami madu uraga makhoi ani yamna kirami makhoi anina matunglomda yengbadadi creeper aduna mi hatuna leiramba adu urami madu uraga makhoi anina gari adu thauduna chenge tawba matamda creeper adu gari adugi manakta lakrami creeper na Edison na kibagi matau aduda pamlami maram asina creeper na gari adudagi Edison bu puduna chatki mamanaba adu upai amata leitana yengduna lehawi creeper aduna Edison bu puraktuna truck aduda lo tawduna thamlami truck adugi manungda thaksi khasi khangdaba nupa ama creeper na fakiba dusu hingduna yaurami adubo nupa adudi truck aduda creeper na thagiba langda thuduna sirami truck aduda Edison mathanta upai amata leitana lerami asomdana yum aduda policing amasung sheriff den yausilaktuna creeper adugi leifam khanglakpadagi creeper adugi truck matungda tanaduna lakami sheriff den ga sergeant ga truck adugi matung yausilakpada sergeant aduna truck adugi tayarda tamduna nongmai kapada nongmai maru adu handoraklami asumna tanaduna lakpada truck adugi mamangdagi policing na truck aduda nongmai leptana kapsilami sheriff den amasung sergeant aduna policing aduda instruction piba nangdringaida creeper aduna policing adu hatlami amasung creeper aduna attack tawrakpada sheriff den gi gari adusu out of control oiduna accident thoklami sergeant na creeper da nongmai tamduna kaplaklami adubo creeper aduda kari amata changlamde sergeant aduna creeper gi makokta aim tawduna kablakpada creeper gi makokta upliba tupi adu makhada tarami creeper yamna sauraduna sergeant adugi maiki tamna changsilaktuna throwing star adu hulaklami maduda sergeant gi nongmai aduda panduna laimaida turami creeper aduna mahaki singjang adu lawthoktuna sergeant adu hatke tawbada sheriff den na creeper aduda kauduna sauhalami maramasidagi creeper na sergeant adu thadoklamlaga sheriff den gi manak tamna lakami sheriff den na gari amagi mathakta kakhatuna machine gun aduna creeper da leptana kapsilami creeper adu machine gun aduna kaplakpada masada khara soklami adubo lepa leitana changsilaktuna sheriff den da attack tawraktuna mafam aduda halami sergeant adudi creeper aduna kari amata tawramdana chatkibana hingduna mafam adudagi chatki mathangi sinda Edison truck manung aduda tawfam khangdana asiba hakchangsing aduna kupsinduna lolami creeper aduna truck aduda changlaktuna Edison bu yamna laina thirami aduga creeper na Edison bu hatke haina tawbada Edison na creeper dagi nanthoknanaba yamna kanna hona jarami tawdok asida truck aduda thakliba lang amana creeper gi makok aduda fauna lengsilami amasung creeper gi mamit namasu makhada taraklami khudong chaba silauduna Edison na truck adudagi chongthoraktuna sienthoklami creeper adusu truck adudagi thoklaktuna Edison gi matungda tanaraklami creeper aduna paiduna Edison bu tanagi haina tawbada paiba ngamlamde maramdi sheriff den na machine gun na leptana kapkiba aduna creeper gi masa nama yamna sathina sokhibana paiba ngamdribani creeper na magi truck manakta amuk changduna ta ama lawthoktuna Edison da tamdun hulaklami adubo creeper gi mamit nama yaudabana mapa chumna ta adu hunba ngamlamde Edison ta adudagi hingduna lepa leitana chelaklami creeper su magi singjang adu paiduna Edison gi matungda inaraklami asum lakpada truck ama laktuna creeper adu yamna sathina thomlami adubo creeper adu kari amata tawramde adugo amuk Edison gi matung inaduna tanaraklami asum lakpada Edison gi yum thengnarami yum adugi mapanda signboard amada asumna irami nahaki maramda pomnamak aikhoina khangle asumna iraga signboard aduda creeper gi makhut adusu thetuna lerami pomnamak adu uraga creeper sawbana mai horami maramdi mahaki maramda kana amatada kari amata khanghanba pamlamde creeper na signboard adudagi magi makhut adu lawduna thudeklami hojik creeper gi maramda Edison khaktana pomnamak khanglaba matung asidasu hingduna lerami mathangi numitta Edison na mafam amada chatnaba haiduna mahaki mamanaba aduga unaduna bidai piramlaga chatki
ꯃꯊꯪꯒꯤ ꯁꯤꯟꯗ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯗ ꯑꯁꯨꯝꯅ ꯏꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯇ꯭ꯔꯤꯁ ꯀꯧꯏ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀ꯭ꯔꯤꯄꯔꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤꯄꯔꯗꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯄꯔ ꯑꯗꯨꯗꯁꯨ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯑꯩꯅ ꯊꯤꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ